Mamang thagi tang kulhumdoida Manipur amadi Myanmar ngamkhaigi border pillar number 72 manakta Irebak iramdam ngaknanaba chatpagi khongchat amada thokhiba khutthoknabagi thokdokta laikhidraba aina thingkhraba lalholop RPF pelegi Major Oinam Babu LS Gulugi lana thoram ngasi mahaki pognafam lamdam Jiribamgi kadam talada miyamna saruk yaduna pangthokre Mitai chatnabigi matung ina laishon isai saksonduna Major Oinam Babu Maitai LS Gulugi Lana Thauram Mapung Phana Pangthokhibaga loinana miyamna laikhidraba thobagi Major Oinam Babu LS Gulugi photo da laishu katuna ikai khumnabu utkhi ngasigi lana thauram aduda Jiribamda leiriba CSO Singh Maira Paibi amadi miyamna saruk yaki